अहानबद हेलीकॉप्टर सिजनदुना कमल बाबू थीख्रे लेमखोंग लेबी इंडियन आर्मी की हेगेटरेट माउंटेन डिवीजन द नवंबर 15 संखिबदगी थीबा खंगन लेरकलिब कमल बाबू ngasi मणिपुर पुलिस अमद इंडियन आर्मी हेलीकॉप्टर फाव सिजनदुना तोआन तोआन मफम सुन थीबुमगी थबक सथरख्रे इंडियन आर्मी थदोरकपा पावमन हारि पावसुन मखातना हाई इम्फाल वेस्ट पुलिस कांगपोकपी पुलिस अमदी इंडियन आर्मी की अपुनब टीमना कमल बाबू थीबु हुमबगी थबक लेमखोंग एरिया द यामना कन सथखि मसिदा लनमी लिसिंग अनि हेन सिजनबद नतना हेलीकॉप्टर ड्रोन अमदी आर्मी की हुई सिजनदुना यामना कन थीबु हुमबगी थबक सथखि अदुमैनमा हौजु फाबिग ओइनदी कमल बाबू की मरिक सुंब लंग लंगजन अमा फावब फंग ngमद्रि मखाताना थीबु हुमबगी थबक लेफ्टना सथखि केन हारि अमरोमदा लैमखोंग द लैब लनमी की कैंटोनमेंट संखिबदगी थीबु फंगदना लेरिबा कमल बाबू की टेक्साक पुनम इंडियन आर्मी ने पुगदबने हाइना कमल बाबू की लोइनबी लैश्रम ओंबी कोइजम बिलारानी ने फोंदोख्रे कांतो सबल द खोंजंग संगसिन बद सरुक याखिबी बिलारानी ने पौमिसिंग हाय माकी मपुरोइबा लैश्रम कमल बाबू आर्मी की कैंटोनमेंट असिदा कॉन्ट्रैक्ट की थबक सुदुना लेजमने आर्मी की मेकेडी की माक फंगनब थीरी हाइब खकनतना मरिक सुमु वाप ममत फोंदोक परेथ्री माकी मपुरोइबा बुतेक कायदना फंगन बियु हाइनसु आपुल तरखली अमरोमदा दिसंबर 5 लेखिदरब कुकी तरागनिथु की अरोइब मथौ मंगम सुसामपुर डिस्ट्रिक्ट की तुइबोंग पांथोकदौरिब सिग मरी लैनना नमित असिदा कुकी सिन नमना ताबसिंग डिस्ट्रिक्ट पुनम सटडाउन तौगनि हाइने इंडिजिनस ट्राइबल लीडर्स फोरम ITLF न फोंदोरखि ITLF की प्रेसिडेंट ऑफ मीडिया एंड पब्लिसिटी ने थादोरक सियोल अमन हाइ ITLF की ओइबा इमरजेंसी मीटिंग अमंगारंग पांथोक्तुना वरेप कया मरु नोख्रे मिफम अदुना सटडाउन तौबिगी वफम असिसु वरेप लौखिबने अतय अतप वरेप सिंग अदु लैखिदरब कुकी की मियोय सिंग अदुगी मथौ ताबा लीगल एक्शन सिंग ITLF की लीगल सेल अमसुम मार स्टूडेंट एसोसिएशन पुन्ना पखलगनी लैखिदरब तरागनि थुमकी अरोइब मथौ ngam थासुगी मंगादा तुइबोंग पीस ग्राउंड पांथोकनी लोइना मसिगी नोम वाटलिङै डिसेंबर 3 दा होम कमिंग सेरेमोनी पांथोकनी मथौ मंगम पांथोकदोरिबा मखोय मखोयगी मयुंगी खुलसिंग अदुदगी हक्सांगसिंग अदु तुइबोंग पीस ग्राउंड तमना मियामगी असोब खोंसे सत्तुना पुरखि खोंसेत असिदा सिजनगदबा बैनरसिंग अदु माहिरोय लुपसिंगना सेम सागदबने हाइरि अतोप पावमना वांगोय पुलिस स्टेशन की मनुंग लेबी हियांगथांग लेबा कमख्या पेम्टन कॉलेज ता हांगबो रिलीफ कैम्प लेबा मियोयनी पुन्ना पुखरी तादुना सीदुना लेम हाइरि हाइरिबा थाउदो सिनन थोखिबने हाइरि लैखिदरा मियोयनी चामपुर की सिंगा लंजेनरक्तुना हाउजना कमख्या पेम्टन कॉलेज हियांगथांग लेबा रिलीफ कैम्प लेबा नामोइजम बोलहन कौवे दुगा अमना कैथेल मानबीदगी हाउजिंगना हियांगथांग कौबी खुलद लेबा जॉनसन कौवे हाइरि मणिपुर टॉप चैनल की मैकेदी मरुओबी इपाउसिंग म्यामना थमजगी अहानबदा सिक्योरिटी न मरम ओइतुन खोरंबल द मिफम पांगतोखिद्रे कांतो सबल अमदि सेकमाई लंबी द आर्मी चटप थिंजिंख्रे लैश्रम कमल बाबू मांगखिबगी मतांगना सेमखिबा JAC न खोरंबल कैथेल फमिसिंग अमदि CSO सिंगा लोइना खोरंबल इमा कैथेल द ngasi मिफम पांगतोकनी हाइना तौरंबा दु सिक्योरिटी न अकनब सेक्शन थरांगसिंग दखलपदगी मिफम पांगतोखिद्रे लैमकोंग आर्मी हेडक्वार्टर द लैश्रम कमल बाबू मांगखिबगा मरी लैना सेम की JAC ना खोरंबल कैथेल फंबी सिविल सोसाइटी ऑर्गेनाइजेशन सिंगी मीट सिंगा लोइना ngasi खोरंबल इमा कैथेल द मिफम पांगथोक्तुना मखा ताब खोंजंगी वरेप सिंग लौनबा थौरांग तौखिबने अमरोमदा लैंगा की मैकेदगी मिफम पांगथोक्तुना इरांग सगलकपा याबगी अकीब लेबदगी ngasi ayuk pung tararom tabadigi खोरंबल इमा कैथेल की अकोइबदा सिटी पुलिस रैपिड एक्शन फोर्स यावना मसिंग यामलबा सिक्योरिटी पर्सनल सिंग साइथोक्तुना लैखि मासिना मरम ओइदुना मिफम पांगथोक्तुना महौसागुम कैथेल फमदुना लैनखि लोइना मिफम पांगथोकनी हाइना पांगथोरकपदगी लाउथोरकपदगी सिक्योरिटी पर्सनल सिंगना JAC यावना सिलिलांगलिबा मियोयसिंग खोरंबल कैथेल मनुंगदा कोइथि थिबगी थाबक सथखि एदुबु सिंगनबा मियोय अमता फंगमंगमखिदे हाइदि अतोप पावमना फजिनखिबा खोंजंग लोइसिंग कंडीशन यावदना थादोकदबनी थावाई मिरेल कुकी टेररिस्ट न मारा लेतब मियोय क्यागी युम उट ओलन खिबत नतना था निपान खक्त ngairiba angang yaunu nupi angang taruk mihathina khatkhibagi thawongbu penaba phongdoktuna miyamna haunaruba naidana haurakpi hauda ngahak leitana tongan ek kya pansinduna khongjang loisingbu phajinbagi thawong yaningde phajin khiba khongjang loising condition yauduna athubra thadokadabane haina thawai merel na thadorokpa sirolaman haidi thawai merel gi convener thongam darana thadorokpa sirolaman hai
Khongjang loisingbu tungan ek kya pansinduna phajin bhaibasi kumja English nga maga sani pan nga taraga mapandagi English nga maga sani pan kun nga taruk phaw sahi tre khuntakpa matamda awagi makhong konduna Manipur gi ningthau oikiba ningthau sing adugi mayokta wa ngang luba mioi kudima koitan tana duna phara kaisum sangda thamjinba kharana awalebak tana pukiba mati angang olan kiba matam adugi thaudo aduga manaba ngasigi lenga sigi lisani haina sirul asina hari Sirol asina hai Manipur gi apun bagi saktam bu mase tana thugai na bagi polam yatpada natana nupi angang mihathi na halak bagi thawong sing sibu pungning thawaliba Kuki MLA singi mathakta matik saba FIR pandun lokat phamtok thabak singdi amata lokhatana lengak loi sing asina kari sutau bangamdana lengak pai minariba makhoi masal amana amabu sainabana thawna phapa saktuna kyam kuina lakhikani ngasiga lengak loi singna khwaidigi thajaba thamliba India lengaki siphai sing adugi kem manungdagi mara leijadraba laisram kamal babu kawa miyema nimit kyani mapham khangdana mangan khraba phawba soiduna thabira o haijakhre haina khongrai niktuna laithukliba lengak loi singna khangbigidabadi haunaruba naidana laibakidam horakpa ihausingda saruk yaruba Khongjang loising atatai tahan bi yaroi tungan bi ek kya pansinduna phajin bhaibasi anaubi irang ama sebaw pibine haina lawgen su paus ta makhatari atopa pawmana nupi angang hatpa sing sairak piu haina lanjenarak pasing na khongjang sangsingkhre Jaribam na pikliba angang yaw na miyoy taruk tamthi na khatkiba na siya na basing sairak piu Manipurig apas palaw tuo relief camp na laydi basing masagi mayum na hanjan hanbiyo haiduna ngasi Phayeng bazada leiba community hall da IDP sing na wakat mifam satakre wakat mifam aduda kangchup singkhong digi Kuki militants na landarak padigi lanjena duna Phayeng high school sangjupam lawduna leidiba IDP sing na saruk yaki wakat mifam aduna saruk yaki ba kangchup singkhong digi angom thoibi na pawmi sing da phongdorakpada relief camp da leidiba miyoy sing lengang na athuba matamda masa masagi mayum da lehen biu Kuki terrorist na satharakliba lana sina maram oiraga Kangsup singkhong da khundadun leiba mitegi yung kya mai thabi khraba matung haukiba October taraga mathuida Kuki terrorist sing kumlaklaga amuk yung kya mai amuk thaki relief camp da matam sangna leirakpa maramna awa kham thengli lenga na sana ba polam sing piri dubu angang school tamhana na hona bada asuki mati awa bi na mai unari hadak zeri da relief camp da leiba pikliba angang yaw na mioi taruk tamthina hatok pikhiba aduna maram moiraga relief camp da leiba si kizari athubada kangsup tamatik sab state force thambidana khunja sing asi masagi mayumda hanjan biyo central force laina Kuki militant sing na singi mapam singdagi attack toraktuna mioi kya asi ana aso apan thoklingai sera sida tampaki mapam singda thamjilakliba apaspa si khudakta laktokadabani laingakna sariba fabricated housing da aikoi leiba ngamloiki loinana leima khong da leiba yangai ketere suba mountain division da thabak suba sangkhibedigi mapam khangdana mangkraba laisram kamal babu atuba matam da lengana thidokpiduna miyamna sinabiu haina su phongdoki relief camp da leiba angang kya yauna ngasi satakhiba wakat mipamadura Manipurigi apaspa laktokadabani India gi proxy war losilu fabricated housing da lehanana basiliba thausul lepadabani relief camp da leiriba aikoi isagi yumda leiba phangalu haibna singba black card sing season ki amadi kholau kya slauki atopa pawmana miyoibegi punsi amasum lanthung ngakpa ngamdraba CM Mapham thadu sumati bala Manipur gi irang asida miyoibegi punsi amasum lanthung ngakpa ngamdraba minister N Beren Mapham thadolaga atopa mihut amana amuk shilaga ngakhan biro haina coordination committee for crisis resolution Manipur na phongdokhre ngasi biti rota leiba irabot bo na pangthokiba pawmi singa unaba amada committee asigi convener o sumati balana hai Manipur gi hausi oiriba phibam sahi ani phajalaglaba phawba lenga na karimata tawngamdre India lengak ta karimata haiba ngamdre CM la misa mamana ngangadaba khara nganglaga matam lenduna leiri masi tawiranu miyam yamna wari mamang sai gi me ahum digi irang sine het horakpadigi sanglaba matam masina ngasi phawba lamdam si khara ing tapa phibam hanjalagle haibasi ngasi phawba udri irang asida lausu jaduna leiba miyoi phawba yauna miyoi kya hatkre angang nupi phawba pharaga tamthina hatkre masigi maraksida army campus manungda entry tawraga sangkiba miyoi amasu thiba khangdri mepum khudimak kari tawgadagi haiba tawkhum khangdana adum sarangna raga lehale aikoi gi punsi si hauji kari no haiba aikoi gyan tadri hauji aikoi si kanana ngakpi senbigini haibigi wohang mayam ama thulak laiki Sumati balana makatan hai irang asi thengdana ba India gi lanmi mayam ama pusilaktuna leiri Manipur gi state force mayam ama su leiri siphai mayam si Imphal Sahar saithoktuna thambegi mohon irang thokliba mapham singda thabiraga irang si lakshina na bohona piyo
loinana irang asida lanjenarakuna lepham jafam khangdana laklaba miyam asigi yengbiraga manipur gi irang siga mari lainana pusilakliba lanmi mayam si sijinaraga lanjenarakliba mayam si magi maphamduna hanjinhan biwaiki amaromda aikhoigi leibak si lo chatnaba lebangni logi makhada lebak ngakadabani foreigners sanglakpa taragadi india gi oiba foreigner act lejari manipur si madugi makhada kunsingadabani niyam lana sanglakliba foreigner mayam si act si gi makhada pharaga maramda halanbi khowani sphongdoki nakala maromda committee asina sinduna president rule thambana manipur gi hausigi thawdo wathok solution bangamlo topic si lakliba december 13 open debate competition ma pangthoklaga naiba wafam su mangna phongdoki makasa tharak poina to papom na hingbagi mami samlaklaba miwe ma bu kana gumbagi puksel sawbana anoba punsi ma halakpa ngamkhre mamang sahi gi me ahum degi manipur tholakliba irang asida mayumai thadok pikhibadegi masagi aruba laina amaga loinana hingbagi mami samna relief camp na sangjapam lawduna lerakhibi nupi ama puksel sawraba singi matengdegi anoba punsi ma da amuk halakpa ngamkhre relief committee manipur na thadorak pasirol amada susampur gi ngathel village ta pokhibi laisram mema kobi nupi ama mamang sahi gi me ahum degi tholakhiba irang asida maki yumai thadokibadegi imung manunga loinana lanjenadun imphal west ki sagol tongboda leiba recent higher secondary school da hangbo relief camp na sangjapam lawdun lerakhi mema appendicitis namara moiduna hawkhiba sahi ani romasida medical struggle thengladuna rakhi irang thoktrungai mamang suchampur district hospital amadi rims ta care khana surgery tokre maraksida irang tholakpaga iroinana mayumai thakibadegi matam sana layingbagi thabak chathabang ngamlaktabadegi maki haksangi phibam nongmagi soksalakhi haidi rims ta surgery tokraba matung complication lakpaga loina mara moiduna haksang ka hena soksilakpadegi bisnupur district hospital surgery anirak pangthokrabasu haksang phibam di fogatpang ngamkhidi mangna relief camp na lairingai local MLA gi recommendation matungina jenims ta makpu laparoscopic surgery gi treatment tawbina ba admit tawhi adobo jenims ta surgery asi pangthokna bigi matik sawa equipment sing function tawbu yadana leibana private hospital do oina refer torakhi adobo surgery asi pangthokpa yamdrabada lupol lakh 1.3 rom sangadaba maki imung manungna haibe senthum adu puthokna bigi upai leitabana aduma surgery edu pangthokta patakhi makpu layeng bada puksel sauraba singda angama selgi mating pangbina wafam social media USA gi Oxford leiba Beginnings Gurukuls fellowship ama oiriba besoya loitongwamna thengnabadagi mak masana laisram memagi surgery si pangthokpagi oithokpa leitrabra haina jenims ki authority ki telephone ko thangna pawpnaki matamadu jenims ki medical gi laparoscopic equipment gi light source amangata thoktuna leiba amadi semjin sajinanaba masigi part phangdana leiri haina sukhanki matamadu bisoya laitongbomna mahaka matamamada lairik taminar khiba classmate amasu oiribi duga housingna Warangal gi National Institute of Technology da leiriba Shri Divya bonamda jenims ki equipment adu leibada darkar oiba senpham done tawbina baiski madurigi Shri Divya bonamna laparoscopic endoscopy equipment ama jenims done toroktuna hairibi equipment asi mamang thana November 3 ta jenims thungakhi amri numit asimaktada laisram mema jenims hospital admit tawduna November 10 ka mathoide head surgery doctor somorjina mai pakna mahaki operation pangthokpadagi hausikti laisram mema haksangi phim phagalaktuna hospital dagi discharge tokre donate tawbirakhiba equipment asina memagi punsi kanba ngambadana tana atopa miyoi kunthra surgery pangthokre haidi amaromda puksel sauna equipment asibu donate tawbiraktuna miyoi bigi punsi kanbada asobo thodang lobibagi damal bisoya loitongbam amasum Shri Divya bonamani bu jenims relief committee amasum relief committee manipur ani ki mekedi gi thakat phongdorakli makasa tharak poina amasum lushila poina atenma pangutang mayamda thamjage US na Ukraine nuclear piroi Soviet Union kai khraba matamna Ukraine pithorak khraba nuclear khulai sing United States na amuhana pibi wapum leiti haina White House ki National Security Advisory oiriba Jack Sullivan na phongdokre hawkiba thada New York Times ki article phongdorakhibu wapum amada US ki President Joe Biden na phamthadotringai mangoinana Ukraine nuclear khulai piramba yai haibigi wapum phongdoknarakhiba siga mari lenyana wapum asi sengdorakhibani mangna haikibada US na Ukraine nuclear khulai pi nabigi matana kardigumba wapum amata khanaba leiti
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯀꯟꯚꯦꯟꯁꯅꯦꯜ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯤꯕꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯤꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ